Loyalam E-PAO tabi bakutimapu hitram susmitana namidangi pau pizari aham da panjebe headline. Sangai Festivalgi mari lenana wangkai thangapata Hiyang tanabagi thoram pangthokpa Yaroi haina thingkhrei thoram asida Yaoramba miyoi lekaidagi tanthoknaba waremna khrei Security Force nangarang IDP singda chatakiba ka henba thawong adubu yaningdabu utuna CC Higher Secondary ki mahairu singna ngasi khongdang jangsin khibaga lenana Governor na memorandum pisingkhrei Miyamgi apunba kholawgi mayokta Sangai Festival hodokpa yauraba MLA Bisorjit amasung Basanta Miyamgi mayokta lepani haribra haina kokomina phongdorakli Pau sandona pijari Sangai Festivalgi mari lenana wangkai thangkapata Hiyang tanabagi thoram pangthokpa Yaroi haina thingkhrei thoram asida Yaoramba miyoi lekaidagi tanthoknaba warepna khrei Sangai Festivalgi mari lenana November 18 da thangkapata pangthoknaba thorang toriba Hiyang tanabagi thoram adu wangkai thangkapat ki miyamna athingba thamkhrei loinana miyamna su athingba asi sawgatpiu haina ngasi wakan mifam chathakhrei thangkapat mapangi akoibada leriba club maira lupsing punasinduna chathakiba wakan mifam aduda saru yakibi sana sam sorojini devi kobi maira paibi amana phongdokibada Tha asigi kunmapanda Sangai Festivalgi mari lenana Hiyang tanaba pangthoknaba lengakna thorang toriba asi thangkapat ki akoibada leriba miyamna yaningde pangthokpa yaroi haina warep daure Lengak ki ngami haiduna namduna pangthoklaba tarabasu miyam amatana saru yapiganu lengakna tawraliba thawong adu akoibada leriba miyamna amata oina lingjel manadaba yade haibatu udminasi karigumba miyamgi mayokta lamhen tu henduna saru yaba thoklabadi lekaidagi tanthokpa yauna akanba warep kaya akoibagi club maira lup singna loba laikhrabani masiki mathakta akoibada leriba club maira paibi singna festival asida saru yadaba amadi sawgataba utpa oina hanagum gari parking sibana chingba thabak thoram amata pangthokpasu leplani haina phongdokhi ngasigi wakami phamaduga mari lenana thangapata Hiyang tanaba pangthokpa yaroi IDP sing khongjang namsinbe yaroi habena chingba kholaw khaya su laukhi Security Force nangarang IDP sing da chatakiba ka henba thawong adobu yaningdabu utuna CC Higher Secondary gi mahairu sinanga si khongjang jangsin khibaga loinana Governor da memorandum pisingkhrei Manipur lengakna Manipur da santi hanjalakle haiduna Sangai Festival pangthoklabanina relief camp ta changjapam lawduna awaba punsi mahinga amade hingduna leriba IDP sing masa masagi mayumda hanjinjarage haiduna ngarang sajiwa relief camp amadi Sawombong relief camp ta leriba IDP singna masa masagi mayumda changsilakhiba khongjangda dolai thabida thokiba thodokta security force na ka henba thawong chathaki ba thawong adubo yamna kana yaningda phongdotuna ngasi CC Higher Secondary School gi mahairu singna khongjang changsingkhrei Mahairu singna ngasi ayo pong 13 kontra rom tarpa matamda CC Higher Secondary School gi mahairu singna Manipur gi Governor da memorandum pisinaba lakpada mahairu sing aduna nupila complex yorpada security force ki makhedegi tear gas ani kaptuna tangkhaina bhona ki Maduda mahairu singi maikeida asoka panna chingbadi yaukhiba leite Mahairu sing adu security force na nupila complex mapada thalaga thamki loinana mahairu singa Imphal West ki SP ga wari sanaraba matung sajen thongda leba veterinary department mapa phawba Mahairu sing adu puthorakhi Mahairu singi maraktagi miyoi ahumna governor da memorandum pisinba changki governor gi office ta memorandum pisiluraba matung paumi singa unaba amada memorandum pisinbada yauriba CC Higher Secondary School gi Mahairu amana paumi singda phongdokibada relief camp ta leriba singna masa masa gi mayumda changjarage haina matamda security force na IDP singda chathakiba ka henba thawong sing amadi IDP gi mahairu singbu tamthina phubirakpa bu yaningda phongdokpa oina governor da point ahum yawba memorandum pisinkhibani haiki Miyamgi apunba kholawgi mayokta Sangai Festival hodokpa yauraba MLA Bisorjit amasung Basanta Miyamgi mayokta lepani haribra haina kokomina phongdorakli Haukiba November 18 numita Miyamna yadraba pamdraba Sangai Festival 2015 gi ahoba numit aduda lebak miyamna kumsigi Sangai Festival 2015 asi matang chadi amadi maram chadi haina yaningda phongdoktuna sintha leptuna akanba khongjang changsinki amadi asok apan yaw phawba yawki khongjang marakta namfuda hodokiba awa ana ta duna leriba Manipur miyamga mari lena daba thoram aduda yawkiba thongju kendra gi MLA thongam Biswajit amadi Nambol kendra gi MLA thongnawjam Basanta ani gi khongthang asi lebak miyamgi mayokta phongna singnaba oina lofam thokpra natraga karini haina logudagi hairiba wafam asi makoina kendra gi MLA oina saru yakhibani haribara thongju amadi Nambol kendra gi miyamna isagi mihutni hariba misak sing asina miyamgi mayokta lepagum tawriba asi kamdongna ubibage habasi Manipur miyamda
Kendra ani asida leriba miyamna warep lobiduna MLA ani asida wafam asi thambiduna wakhal taminabiyu haina Coordinating Committee on Manipur Integrity Kokomi ke IPR Subcommittee ki convener oina thopuriba Laikhuram Jayantap na press thadorpa cherolamana hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Security Force ki Garina Thombada Mahiroi nupi macha ama sire amana Sokle. Ngasi nungtil pung ahom rom taba matamda Thawal Fire Service Office mamangda Security Force ki Garina Thombada Mahiroi nupi macha ani sopagi manungda ama sire amana laikana khrei. Presna phangba paugi na Imphal More Lambi National Highway 102 gi Thawal Fire Service Office mamangda Francier Higher Secondary School da Class 11 tamba Mahiroi nupi macha ani Security Force ki Garina thongkibani. Thodok adu da solaba Mahiroi nupi macha ani adudi Yairipok Singa dagi Sangai mayum Nasima apopa MD Zamir Khan amasung Sarina Sangai mayum ni Makoy animak hariba school asida class 11 tamlibi mahiroi ngaktani thodok topam aduda Sangai mayum Nasima koki sarukta phibam thina sokadagi mafam aduda lekhidabani aduga Sarina Sangai mayum na hakchangi tongan tonga mafam kharada sokadagi rims ta pukhatuna laikanari thodok adu thopagi paw phangbaga mafam aduda security force ki miyosing laktuna yengsin khibaga lunena mafam aduda lekhidabi Sangai mayum Nasima postmortem ki damak rims hospital da thamkhre hari lunena thodok aduda chenari ba security force ki gari adu fanaba khongol libagi tabak chathari hari Koki singna lokchaw amadi uyok chingda lambi sembagi thabak chatharak liba ase lengakna thingdrabadi khunja singna ngakchanabagi firep lawragani haina phongdorakli Imphal East District ki manung chanba Leitan Popi amadi Sadugi mafam ama oiriba lokchaw amadi uyok chingda koki singna niyam kaina lambi sembagi thabak chatharak liba ase Manipur lengakna yengsinba ngamloidabat leirabadi mafam asigi khunja singna Civil Society Organization CSO singa khusamnaduna ngakchanabagi firep lawragani haina Young Sporting Club Leitan Popi gi Secretary Waikhom Nawana phongdokre Wafam asing asi Leitan Popi Keithel da khunja singna chathakiba wakat mifam amada saruk yakiba Waikhom Nawana phongdokhibani Mahakna makhata na hai maitei amadi kuki anigi irang thokhrama matung makhata rakpa oina thengkhang kayada lokchaw amadi uyok ching hariba mafam sing asida kuki singna lambi semdabo honaduna lakli Loyalam lambi semba loshinduna sizinaba phawba hokhrei Hariba mafam asimaktada chahi asigi October 13 da Imphal East District ki SP yauna kakhatuna yengsin khibasu lekhrei Masiki mathakta DC phawba unaduna mahaki maikeidegi Chief Secretary unaduna lengaki ayaba yauna kuki singna maning tamna lambi sembagi thabak chatharak liba asi thingnaba amati kuki singna lambi sembagi thabak chatharakpada ayaba piriba CRPF ki Chamaga kontra humdai battalion asibusu lokthonaba taknaduna lakni adumoinama ngasi phawba lengaki maikeidegi paikhatpam thopa thabak paikhatana leiri Maram asina numit humni phawbagi manungda praja singda Chief Secretary na pirakhiba thajaba sing adu thabakta onthokta thoklabadi khunja singna lamdam asigi Civil Society Organization singa tanaduna lengakna ngakpi bangamdraba mafam sing khunja singna ngakcharagani haiba wafam sing phongdokhi Hospital da tear gas kapsen bagi mayokta wakat mifam chathakhrei Imphal East ki dolai thabida ngarang IDP singna khongjang changsin beda asopa pukhatkiba Sagolmang Community Health Center amadi yumlakta Security Force na tear gas kapsinduna aki akang thogan kibagi mayokta wakat mifam chathakhrei wakat khongjang adu chanura chawkhat khongthang lop Khewa Company Sagolmang na luchingduna Community Hall Center Khewa Company Sagolmang Gate mamangda chathaki wakat mifam adu da Sagolmang Women Provision Committee ki Secretary Sorok Haibam Biswarani na hai ngarang thoki bathodok adu akan momong da condemn tawi state asida oiriba phibam asida Sangai festival pangthokpa yaning de state asida irang leitre haina festival asi tawrabani na IDP sing asi mayumda hanjin hanbiro irang asina maram oiduna ngasi phawbada IDP yauna miyoi kaya Leikhidre khongjang adu irang leitrabani na yumda hanjin jarage haina changsinbani khongjang adu da state force yauna central force na chathagiba thawong amati ana layengi hospital da phawba tear gas na chingba kapsin baki thawong adu yaning de haiki wakat mifam adu da ana layeng sangda tear gas kapsin ba yaning de state force ki thawong yaning de habina chingba wai sing thaba play card sing sizinaki Sisipur gi Bolnau forest area dagi khulai kaya phagakrei Manipur ki Chuchampur district ki mafam amada lotuna thamlamba nomai maru yauna khusu khulai kaya phagat pangamkhre hairi ba khuchu khulai amadi nomai maru sing adu akaknaba paw ama phangbagi matung inna state police CRPF amadi BSF ki apunba kangbu amana Bolnau forest area da ngarang chathakiba thibu humbagi thabakta phagat pangamkhibani haina senior officer amana hari
Intelligence ki pau amagi matung ina manak nakna leba ningthi ching village dasu security force na thiba humagi thabak jathaki adumoina mak mafam adudagi khuchu khulai na chingba amata fagatpagi paudi Leikhidre adumoina mak bolnaw forest dagi fagatuki ba khuchu khulai sing adugi manungda semdoklaba projectile launcher turret country made single barrel turret country made pistol ani bomb handset in yauna atei potlam kaya su fagat pangam khi hari adumoina mak khuchu khulai sing aduga loinana miyoi amata fagat pa Leikhidre hari nupi da chathaba miyot minai thingnaba campaign hodokrai chahi khudingi November 15 dagi December 10 phawa numit 13 ni chupna chathagadaba malemgi oina nupi singda chathaba miyot minai thingnaba campaign Manipur gi oina su Thombada district gi wangjing da ngasi dagi hodokrai Integrated Rural Development Service Organization IDRSO wangjing amasung Women Governance Thombada chapter anina punasilaga numit 13 ni chupna chathagadaba campaign adu ngasi wangjing da leiba IRDSO gi sanglenda hudoki haudopugi thoram aduga mari lenana IDRSO gi wing promoter Laisram Rana Balana hai nupi angang da miyot minai chathaba thingbagi ngasi dagi horiba campaign asi lakliba December 10 phawa numit 13 ni chupna pangthokani hadak chahi gi oina Thombada district Kakching district amasung Imphal East ki tongan tongamba khul koni thoida mapung oina campaign asi chathagani ngasi angang oribi nupi kaya amadi ahal oirba nupi kaya da miyot minai chathaba hengalakpa kaya asina campaign asi tangai fadana chathadaba yadre nupi bu tha wangna thamli haina di hairaga miyam tinba mafamda nupi da khut thaba loinena khulai pairiba kayana nupi da phuba inba kaya tawriba asi IDRSO amasung wing thawalna akan mamongda condemn tawi haiki paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Aroibada maroiba pau amuka hana pizari Sangai Festivalga mari lenena wangkai thangapata Hiyang tanabagi thoram pangthokpa Yaroi haina thingkhrei thoram asida Yaoramba miyoi lekai dagi tanthoknaba warepna khrei Security force nangarang IDP sing da chatakiba ka henba thawong adubu yaningda bu utuna CC Higher Secondary gi mahairoi sing ngasi khongjang changsin khibaga loinena governor da memorandum bisingkhrei Miyamgi apunba kholaugi mayokta Sangai Festival hodokpa Yaoramba MLA Bisorjit amasung Basanta Miyamgi mayokta lepani haribra haina kokomina phongdorakli matang asida Loyalam E-PAO na namitangi pau bibil lezari tabiri bakhudimapu amuka hana kurumjani